Kuki gi akaknaba civil organization kharana Manipur gi Chief Minister amadi lengaki official singna Naga gi Khul-Sing Da Chatpada amadi Senapati district ta Naga gi harau kumai gi thoramda yauba Chatpada Tattana warning tawrakpa asi Naga People Organization NPO na Nungnangda Fongdorakli ngasi NPO na thadorokpa cherol amada hai Naga furup asi haujik thokliba Manipur gi irang asita yaugde amadi matam pumnamakta lamdam asida santi puraknaba honaduna lakliba furup amani adubu Kuki leader kharana yam toina Manipur gi Chief Minister na Naga gi oiba natke culture gi amadi furup asigi thabak thoramda yaudanaba hotnare haibasi khangbangamle NPO na amukahna Kuki furup amadi makoi gi leader singda khangalibadi Chief Minister haibasi state asigi leader amani Naga furup yauna Manipur gi furup kayana mihut kayagi mihutni masida Kuki leader kharana Chief Minister asi Naga gi kumhai thabak thoram amadi Khul-Sing Da Chatpada ayetpa piribasi makoi gi authority gi wangmadani haina lawi maramaduna NPO na party khudingda thamningba wafamdi Naga furup ki neutral oibagi firep asi ikai khumnagadabani amadi Manipur da asengba santi hanjillaknaba hotnaribani haibasida wakhal tabiyo amadi mateng pangduna tangdu laitaba purakpada maipak hansi haina Fongdorakli